kuki singi German Tiger Road ki mayon NGP gi order mayokta UN amasum US embassy da wakat pahay bisi leba asigi satna kanglonda foreign country na khud thingjin han gumbani MSA kuki zo community singna makoi khaktagi khanduna environment amadi forest ki clearance yaudana singi district taruk phauna biyaba German Tiger Road haina thonduna singa masung umangi area kokthok tuna lambi semlamba adu statutory body oriba National Green Tribunal NGT na lambi semagi thabak lepkhatabani haina taakhiba order adugi mayokta kuki Alliance for Nampi Awakening Movement KANAM na UN amasum US embassy da wakatchi role tharibasi India amas Manipur gi lengak londa foreign countries sing khut thingjin hanbani haina Maitai Heritage Society na Prime Minister Office amadi Ministry of Home Affairs da sirol thadno khankhri kuki zo community singna singi district taruk haibadi Chuchampur Kangpokpi Senapati Tamenglong Urkhula amadi None phauna bayaba lambi kuki insurgent group singi maming lauduna German Tiger Road haina ming tholaba matung singi reserve forest area da leiba forest amadi sing kokthok mari leinaba authority haibadi Ministry of Forest and Environment ki ayaba yaudana sem kiba lambi edu Kolkata da leiba NGT Eastern Zone Bench na haukiba sahi gi December 19 da ain kaina lambi sem libadu khudakta lepnabagi order takibani masigi matung tarakpada KNNAM na ikuitringaida United Nations gi Environment Program Executive Director UN High Commissioner for Human Rights Golkar Taramasum New Delhi da phamliba US ki embassy da NGT na thamkiba order dubu intervention PB Yohan Wakatchi role Takipagaluna NGT gi order asi indigenous peoples Wadiba Kuki Zog Singi survival Akaiba PB order ni Masina minority Wadiba tribal Singa Namthana Thambibani Haibadu Utpani Hana Fongtoki KANAM gi Wakatchi role Singasi Akan Mamonda react tauraduna Maitai Heritage Society na PMO office amasung MISA da thakiba sirola duda Kukizo community amadi community singasigi militant group singna UN amadi US embassy da NGT na takiba order adu intervene tabiyu haribasi India amasung Manipur gi lengak londa foreign country singi khut thingjin hanbagi liklam yatpani masigi mathakta statutory body oriba NGT na authority amadi ministry gi clearance yauduna forest amasum singi lam kokthok tuna lambi sembasi aini yadi khangna PR su thamliba Manipur state government na karimata haiba ngamdana leiribasida nungnang bapui KANAM gi UN amasum US ta thakiba sirolasi India gi sovereignty constitutional authority amasum quasi judicial institution singda sound singna bani asiguma thong situng yamna sathiba mari kodong thringa oiba masak sing thogalakpa yabagi akiba lei maramdi KANAM gi letter singaduna government amadi multilateral body singna constitution gi makara pekhaliba thabak thoram singda foreign lebak singi intervention lakpa yabagi akiba su lehleri asiguma thong asi mari lenaba PM office amasum Ministry of Home Affairs na kupna yengsinduna satharakliba thong asi ki mathakta khudakweba athuba action lokhat patangai phadi haina phungtokli Maitai Heritage Society na PMO office amasum MISA thakiba sithiyeduna Manipur Kuki civil society group singna makhoi gi kanaba khakta khanduna mamang thakta Israel USA UN amadi atai foreign country singdu makhoi singa si apikpa furup tribe ni apikpa furup tribe singa sida asoba majority group singna ethnic cleansing tawba makhoi bu nam thabibegi thawong singsa thari haiduna foreign nationalist singdagi support lawnaba hona baduna talakni Masina takpadi Kokizo community singa si Manipur da laina India gi lengak londa foreign countries singa direct ko thingjin ba pamle habisi mek singa takri society esi gi letter aduda PMO amasum MISA gi puning singsiladuna karigidama Kokizo community amadi makhoi gi militant group singa Manipur phawna satliba national highway singda haujuk phawba free movement ya handribano aduga makhoi khakti gi oiba sathoksin amadi pot puthok pusin tawbu yanabagi dama authority ayaba yautuna German amadi Tiger Road semni bano hanasu wahang tawri kariguma German amasum Tiger Road asi NGT na piriba athingba si thugaiduna seman bataragadi PMO office amasum MISA su balance oina community singda miyeng thamdi haina India pumbana soidana lorokpa yabi oithokpasu lei haina letter adura mek singna pali Kuki singna Remembrance Day gi thorom pangtokre
Committee on Tribal Unity Kotuna Sinduna Remembrance Day ki thoram Kangpokpi District ki Brigadier M Thomas Ground laiba Kotu office ta kuki zau miyam na saru yaduna pangtokri thauram aduga mari lainana Kotu gi secretary joint secretary lanmin lon singsina phungdokibada mamang sai gi English ngani ga kunga manga ki December kungani thoida Sadar Hills Kangpokpi Civil Society Organization Singweva Miphamna Tha Khudingi Tang Ahum Asibu Remembrance Day haina pangtoknaba ama toina waret lawnaki thauram asi maru oina English ngani ga kunga humdurgi me ani dagi tholakliba irangda thawai katkraba kokijau singbu ikai khumnaba amadi ngasi phawba lanjena duna laidiba IDP singna khudong sadaba kaya adugi yenglaga sathagadabani tha khudingi tang ahum Remembrance Day numit asida district pumba complete shutdown sathagani hari Assam da DC singda pung kunga marigi manungda mitop khandokpagi sakti piri Manipur gi ngakthi saplaga thamli awang nongpo India gi state singda yumlo nariba laibak singda gi ain kaina sangsilaktunu khunda silakpa sida lairiba state sing asigi demography da asauba akaiba lakpa amadi pamdaba thawdok sing masing hengalakpa maram oiraga Assam government district singi deputy commissioner singda ahenba sakti pi duna pung kunga marigi manungda ain kaina miramdagi sangsinduna Lairak miyoi kunga marigi manungda halan kinabigi sakti pikre amadi Manipur dadi DC sing illegal immigrants sing na khut thaba ngamdri Assam government yamna thuba matamda anauba mechanism ama puthoktuna district sing gi DC sing da kariguma district sing aduda mitop miyancha sing ain kaina sangsilakli amasum lairi haibigi pau hek phangbaga judiciary system sing bypass tawduna haidiba mitop miyancha sing adu phaduna pung kunga marigi manungda masagi maramda halan kinabigi authorization adu pikhibaga loinana Assam state ta hauji mitop khandokpagi thabak su kanna pekhali amaromda Manipur state ki oina yengluragadi English ngani ga kunga humdoigi me ahumdagi haukiba kangluk irang asida foreign body singi khut yawi habisu khangli masigi mathakta Myanmar ga tainaribu Urkhul district Tengnopal district Sandel amasung Chuchampur district ki border gi khul singda ain kaina sangsilakhiba Myanmar kuki sing rising taruk hena laidi haibigi district administration singna Mari lainabi state government ki authority sing the report pikhalaklabasu hairiba ain kaina sangsilakliba mitop miyancha sing asi hauzik pawa masagi maramda halan khibegi planning u phangdri masina takpati state government asin ain kaina sangsilakliba mitop miyancha singna state ki demography achauba ahongba lakhanbada natana pamdaba thawdok kya thokliba sida nathaibugum uri Assam gi oina haujik chathariba mitop khandokpigi thaba si Chief Minister Himanta Biswa Sharma na pukning hakchang yauna tawdaba yadraba thabak ni khanduna paikhalakliba sida awang nungpok India gi state singna su sokatpa phungtoknarakli PR makhatana sangthaba yabagi mami urakpada BJP gi MLA aronba meeting pangthokre Union Home Minister na mayay tangbal lauduna Manipur state ki oina pangthokiba high level meeting aduda Manipur gi law and order amadi IDP singi resettlement amasum rehabilitation ki wapum khaktama khanakibada natana PR thamliba Manipur state ta popular government mas thambagi wapum yaudaba maramna Manipur da PR makhatana sangdokpa yabigi oithokpa leiba maramna state asigi Bharatiya Janata Party da karakpa MLA sing khaktagi oiba meeting ama ngarang numidang Imphal gi haidokta mafum amada pangthokre hari thajabi aba pawgi likhuna man hai ngang pangthokiba BJP MLA singwe ba mifam aduda kokizau community singdagi karakpa MLA sing yaukidi aduga mifam aduda hanagi minister N Biren singha amadi masana masabu minister oiba pamjaba candidate MLA sing meeting aduda yaukhi hari ngang phamkiba BJP MLA singi meeting adugi agenda sing officially confirm oidrabasu mifam aduna anauba leader ama khanduna amat oina Manipur gi minister oina project tawduna mari lenaba authority singda sarkar semnaba haijabigi wafam sing khanaki hairi panmayai Manipur da English singani ga kunga mari gi February mapanda matamdugi minister N Biren resign tawkraba matung tha dugi tarago humdoidagi hauduna Manipur da central government na animated suspension thamlaba matung president rule amuhana thamjilakibani masigi matung tarakpada mamang sahida Manipur thamliba PRC center na tha taruk haibadi sai asigi February 16 phawba sangdoktuna thamli hariba matam asina ngasi phawba majority oina lairiba Manipur gi BJP MLA singna makhoi gi maraktagi matik sabalu singba makhanduna Chief Minister oina puthok ngamdabadagi housing state asida popular government ma thamba ngamdana lairi masigi matak state asigi miyamna su majority oina lairiba BJP gi MLA singi marakta mot manadaba khaibung tanabagi wakhalon chauna mami tabu uri
hiramsing asi kupna sentana yengladuna Manipur state BJP go eba anova popular government ama semba haibisi arrive natabanina sai asigi February 16 phawbo sangdokhiba PR du makhatana sangdokpa yabi go ithokpa adumang lairi amaromda hauji saliba Manipur legislative assembly ki matam asi English ngani ga kungatret phawbadangni kariguma BJP ki anova popular government ama lakpat oirabasu government adugi matam sai ama phawba phadabi yai MLA na sinba New Year ki saklena BJP ki MLA suna lakhidri assembly dissolve tawbagi warep official committee na lawba ngamdri anawba sai lakpagi iroina na lengak paibada yauramba MLA sing punna amuktang unanaba MLA amana seal ting na sinba numidang ki saklenda MLA masing suna lakhidri thajabi aba maphamdigi phangma pauna hai saklen yawba mifam ama kaubadu supnatagi MLA taraga mari khaktama lakhi kari maramgi MLA sing suna lakhidabano haiba chapsana khangdragasu MLA singi marakta haujiksu khaibung tanabagi irang loisindri haina lobiye MLA kharana Manipur Legislative Assembly ki Speaker TH Saitrabataga satmina ningba duga atopa MLA kharana Govidas Konthaujamga puningba madi atopa MLA kharana TH Bisorjika satmina ningba maramna mifamadu political gi miyeng yengbada leadership puthokna bigi oiramgani khanarakpadigi lakhidabu oiramgani hari mifamadu hanagi minister nongthama Birensu masangamdi haina lakhidi dubo makti asengba masangamdabadigi laktabu oiramne hari government ama CM gi matam khangten tensilaklaba sifawbada BJP gi MLA sing center miyeng thamlaga lenga ama seman birakani haibigi thajaba thamnari makhoida apunbegi pangal haibisi haujiksu kari no haiba khantaba ngamdri CM gi phangnaba honabada tongan bu wakhalun thabak tawnari MLA sing masoi tanabana maram oiraduna national leader singna makhoida thajaba thamlaktri masina maram oiraga Manipur anaubo lenga ama semanbegi muhutta house dissolve tawkhigadra haibisi political nainaba singna sibon ngangnari mara asida national media amasum Imphal da phongba pauksi khrada union home minister na hanakta Manipur gi law and order gi matangda review tawkhibaduda official singna president rules sangthana bigi wafam phongdo I hairibadu official committee na house dissolve tawbagi ayaba piba ngamdi haina BJP gi MLA mana pauksi isda phongdorakli Manipur ki Governor Ajay Kumar Bala, Chief Secretary Punit Kumar Goyal, Security Advisor Kuldip Singha amasung DGP Rajiv Singha yauna pangthokiba mifam aduda Union Home Minister Amit Shah na officer sing aduda wahang kharangki amasung officer sing aduna wafam khra phongtolami adubo mifam aduna Manipur President Rule extend tawnabagi warep ama lawba ngamba platform oidi hairi MLA aduna makhatana hai party ki oina yengluragadi parliamentary body haibisina asupoi adugo government gi maikaidana cabinet committee on political affairs haibisnoi warep lawba ngamba body anima sida Prime Minister Narendra Modi yawi maram aduna Manipur president rule thambagi matam sangdu hange haiba taragadi body ani asina khannaraga warep lawba matoktai aduguma mifam adu hojik phawdi phamba laitabani Manipur president rule extend tawragani haibasi sum nungainaba pau pang ida ibani Paubi tek ta MLA Loken ga ex MLA Lukhoi ga school campus ta phunage toukhre MLA ga ex MLA ga chinda paudana tuna khatnarakpada miyamna pukli paiduna nokre Wangoi Assembly constituency ki paubi tek ti school sabagi matangda Assembly constituency du gi MLA Khuraijam Loken amasum ex MLA oinam Lukhoi ga ngarang ayuk pung 13 tarakpada paubi tek high school lampak phunage toukhre paubi tek high school ani School Pagaran si mission na yaw school amani haribi school asida mahiroi singi awatpa classroom singi yenglaga kendra gi MLA case Loken gi local area development fund gi sel thadaraga school gi classroom khara sagatki tan phamaduda CM aparaga maphamadu school sagadabani haina phongdoki hana MLA local area development fund na saribi school adu lautho mahaki kangbu na oina mapham adumakter school gi ka ahum sagani haina muk paharaki Kangbu aduna pairak liba sirol adu repairing gini school sabagi nati haina yetnaraki school saba haibisi school pagaransi mission gi saruk ama oibanina MLA na chairman oiribani maram aduna mahana school sabagi matangna tawba ngamba khra lei haina yetnaraki makhoi ani angang masagi matawgum wahi wata phajadaba taba nungaitaba wafam mayam ama phongdoknarakpadu ngasi social media da viral oiraki makhoi ani na ngangnakiba wafam sing adugi manungda ex MLA na Sirol adu yauri bo hai sing adu paba thokta bra haina hangladuna paba thoktragadi magna amamam to oina takpi gi haina Loken da phongdok pataki wafam adu taraba tungda MLA Loken na
lokhoida nahakpu lairik kaya yamna tamjahobagi aina oina takpige sirol adu yauri badu nahak kari amata khangdri haina khumnarakhi madudagi hendokladuna sel saba board kahanba amadi ayet papinabigi matangda mana thopu wafum kaya marum phongdoknarak patakhi makhoi ani na muknariba tanpham aduda wangoi gi SDPO amadi police personnel kaya marum silai masigi sumathakta zonal education officer masamak sumapam madura lekhi lokhoida DPR yaudana kamdown school sagaduri bano haina hangmada pakhum ningthina pinabigi muhutta khatna sainaba amadi authority oinabigi mongna wa ngangnarki police officer kaya amasu makhoi ani na ngangnaribaduda themba natragana logeba thabuk lokhot tawkhidi hari panmayabadi wangoi assembly constituency the MLA local amasum ex MLA lukhoi ngahak leitana sinda pawdana duna khatna sainabigi thawdok thoktuna lakhrabani masina maram oiraga constituency asigi semgat sakatpegi thabak thoram singda apan makaya marum thingnari lambi thingani hangang ipu thaumarjing statue singkhongdigi hauraga hangang matai singya phawwa rigid pavement short panel concrete SPC thagadaba maramna numit kuntrani sumna hangang ipu thaumarjing polo farm road thinglagani haina BSCPL KSIPL JBH gi road safety officer kaisam Deven maitine thadorakpa chirol mana khangalakli amaromdana saruk yaminagadabani lamdam sida laiminari ba furup singi kumai harau pangthokpada kanglup furup amadi lainingi khenaba thamdana punna saruk yaminaba mathau tai haina hanagi minister oinam lukhoina phongtokre wangoi AC gi manungda leiba laisang khong kabui khul amadi wangoi kabui khul pangthokpa kabui furuki yamna maru oiba sakan gangai kumai ga mari leina wapam asi phongdokhibane haidi adu tendana sumna meyamna thamjage haujiko inadi meyam pau sumatang ase lusinjarage masu makhata banau ba update meyam punna ngamina sena channel asigi maikei digi meyangi phamna makhata na thamjari